Tungan social media ki maruoiba I pau khara miyamda share tawjage Hiyangthang lairimi bor mi aduki matik sinbana maram oiraga pau nambagi thodokta khudakta ahal naha kaya wanthaba yarakpadagi pigliba nupi macha ama Wantharakhre maram oiraga Indian Red Cross Society Imphal West ki teamna mateng pangkhre hairi makha tarakpa update ta Kuki macha ama Airtel fiber sembada electric na singbadagi sikhre hairi mamingna Bongolian Elias Gaulian Bongnam mahak Sursanpur district ki Bongmaldagi ni hairi Makha tarakpa update ta EPWD Sursanpur Division Chief Engineer PWD Manipur bypass tawraga Center da Sursanpur to Kangpopi lambi semnaba estimate haram lei Makha tarakpa update ta Youth of Manipur yom gi founder yauna makhoi mari Porompat police na ngarang formal arrest tawkhre Transgender activist Malem Thongam gi khongjang saugatpagi charge da Imphal police na lokhatpa case amada Youth of Manipur yom gi member ahum pharba matung yom gi founder singjamai sapam lekai dagi Huidrom Tomthin masagi sahina kunchaga taruk apokpa Huidrom Nandakumar yauna makhoi mari ngarang Porompat police na formal arrest tawkhre hairi Imphal police na phajanduna thamliba Laurembam Rambo Elias Sinthangamba masagi sahina kunga taruk Maisnam Robinson Elias Thawanjau amadi Texam Bilas masagi sahina kunga mari makhoi mari police custody digi matam loreduna ngarang CGM Imphal West ki court police na judicial custody remand tawraduna puthurakpada Porompat police station gi maike digi makhoi na lokhatpa case amaga mari leinana formal arrest tawbada ayaba pibi na haijrakpadagi makhoi mari bu formal arrest tawkhibani hairi